Michael Lamjathang Haokip ta Chathakhiba attack ta Chennabasing Cheirak Pigani CM Pawasi Pawnil Khol Pawsi dagi lokhatchabani Thadaugi luchingba Michael Lamjathang gi yumda amanga ta thogalambabu Thadau Community International TCI na yaningdaba phongdorokle TCI na thadorokpa cherol amana hai Churachandpur gi Peniel village dagi Thadau mahairoisinggi luchingba Michael Lamjathang Haokip ki yumda Khulai paiba kuki gi agenda santokpasing oiramgani thajaba miyoi kunthra romna tha asigi kun manga gi numidang pung 10 ga minute kunthra rom tarakbada amanga ta thogalamba si yamna laibak thibane miyoi sing aduna yum aduda nongmai round kaya kapsilambaga loinana yum adubu mai thana ba honaram khi amade Michael Lamjathang hatkani haibana chingba video sing viral oirakhe hai ribe attack asi Michael na Manipur da best tauba news TV amagi Cookie supremacy and its agenda haiva discussion amada saruk yarubada thokibane thaudok asi handaki asina anirak subane mahaki yum asi hanasu cookie militant singna mamang sahigi me taruktasu amanga ta thoonkhravane Michael Lamjathang amadi mahaki imung manungda attack tauba asi thadau community pumbada attack taubane thadau community bu kihana basin bani haina su makha tare amaromda BJP gi spokesperson Lamjathang Haokip ki imung manungda chatharambe attack adubu Manipur gi Chief Minister Nongthongbam Biren akanba mawongda yaningdaba phongdorokle Manipur da khundaminariba ethnic tribe ama oiriba Thadau community gi luchingba oibada natana BJP gi spokesperson su oiriba Michael Lamjathang gi imung manungda Chathakhiba attack asi pangdabagi thawongni haina Chief Minister N Biren gi social media platform X da phongdorokpaga loinana attack asi lamdam asigi punna hingminariba recognized tribe singi apunbada singnavane Maram asina thogdok adu da senari basangi mathakta legal oiba action chapchana lakhwatkani haina phongdorokle